Masak khangdaba miyoi kharana mamang thagi kuntrada fakibadagi ngasi fawba thiba fangdana lairiba AK angaugi JAC na ngasi ayuk pung 5 dagi pung 9 gi Thoubal District General Strike na nongmagi punsida chauna akaiba pikre. Adum oinamak JAC Amadi District Police Thoubal ga Yasinnaba Purakpadagi Matam Khara Handokle hairi. JAC na kaukiba General Strike na maram oiraga district asigi miyamgi nongmagi punsida chauna akaiba pikre. District asigi achauba kaithel sing famna khide dukan sing thonglon nakhi. General Strike saugatpa singna Thoubal kaithel amadi Thoubal Mela Ground Yairipok lamkhaida lambi thingduna khongjang changsinki. Adum oinamak District Police Thoubal amadi JAC anigi marakta Yasinnaba ama purakpaga loinana lamdam asigi khwaidagi chauba ningol chakaubagi kumai leiba maramna Mafam Kharagi oina General Strike asi khudaktagi handokle haina JAC gi maikaidagi fongdorakli.